Mayam lamding dani. Rasa lang mam. Tawar deh. Asibu macam tadi, sirga loy berbeda bagi mapok ni, mapok suara makan tadi, apa nak hiklingai, kalau perinti meloy kadung ada kadung sina, cana ni hiklingai sih, barat ni meloy bagi mapok ni. Lu ni tanah. Này khai rose đi lấy. Single rồi sẽ không thế này. Làm gì này mi cái gì? Hero thì cái gì hero thế này cơ. Lâm Đinh đó em Lâm Đinh đó. Cái nó ốp này rồi bắt đầu chỉ lối nó cung để thế nào? Break bị điểm ra là. Break timing mà mal hồi chứ. Ôi ozara sao mà matung đó. Ngàn sẽ ngạc của thao với timing không lâu đi. Ado cây trâu có nó yên gì? अच्छी नहीं ना.
ꯀꯩꯅꯣꯒꯤꯀꯣ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯕꯦꯁꯥ ꯁꯣꯝꯗ ꯀꯥꯈꯠꯄꯤꯔꯛꯎꯕ ꯁꯣꯝꯗ ꯄꯣꯠꯆꯩ ꯇꯥꯗꯧꯔꯤ ꯇꯧꯒꯦ ꯗꯥꯏꯂꯣꯛ ꯇꯧꯒꯦ ꯑꯗꯨꯒ ꯁꯤꯒꯤ ꯂꯝꯄꯥꯛꯁꯦ ꯑꯩꯈꯣꯏ ꯇꯣꯔꯅꯥꯃꯦꯟ ꯁꯤꯟꯖꯒꯗꯕ ꯈꯤꯇꯪ ꯉꯥꯏꯔꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯉꯥ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯉꯥꯏꯍꯥꯛ ꯏꯁꯩꯁꯦ ꯍꯧꯕ ꯌꯥꯝ ꯀꯨꯏꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯒꯤ ꯇꯥꯏꯃꯤꯡꯗꯨ ꯑꯣꯏꯕꯒꯤꯅꯤ ꯑꯗꯨꯕꯨ ꯑꯗꯨꯝ ꯍꯧꯔꯛꯑꯅꯤꯅ ꯈꯟꯖꯩ ꯃꯈꯥ ꯇꯥꯔꯛꯑꯅꯤ ꯈꯟꯖꯩ ꯇꯉꯥꯏ ꯐꯗ꯭ꯔꯗꯤ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯁꯛꯂꯛꯑꯁꯤꯔꯣ ꯏꯁꯩꯁꯨ ꯂꯦꯞꯈ꯭ꯔꯦ ꯑꯁꯤꯄꯥ ꯌꯥꯝ ꯄꯛꯇꯦ ꯍꯦ ꯃꯣꯏꯁꯨ ꯑꯍꯣꯡꯕ ꯊꯤꯕꯗ ꯁꯤ ꯇꯥꯔꯖꯥꯠꯂꯣ ꯕꯣꯅꯤꯒ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏ ꯇꯥꯃꯨꯈꯥꯏꯒꯤ ꯀꯔꯤꯅꯣ ꯑꯗꯨꯗꯣ ꯀꯔꯤꯅꯣ ꯑꯗꯨ ꯇꯧꯗꯣꯔꯦ ꯁꯤ ꯀꯅꯥꯅꯣ ꯍꯣꯃꯣ ꯁꯥꯕꯗꯨꯔꯣ ꯁꯤꯕꯣ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯃꯤꯃꯤꯀ꯭ꯔꯤ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯁꯤ ꯉꯁꯤꯒꯤ ꯍꯥꯏꯖꯕ ꯇꯥꯏ ꯑꯗꯨꯕꯨ ꯏꯁꯩꯁꯤ ꯅꯨꯡꯉꯥꯏꯅ ꯇꯥꯃꯤꯟꯅꯁꯤ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯖ ꯃꯃꯥꯡꯗ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯁꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯅ ꯇꯥꯕꯤꯕ ꯑꯗꯨꯕꯨ ꯃꯌꯥꯝ ꯆꯥꯅ ꯊꯛꯅꯕ ꯑꯗꯨꯝ ꯏꯁꯇꯣꯜ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝ ꯍꯥꯡꯉꯦ ꯁꯤ ꯍꯥꯡꯉꯦ ꯃꯅꯤꯡꯗꯁꯨ ꯑꯗꯨꯝ ꯍꯥꯡꯉꯦ ꯃꯔꯝꯗꯤ ꯇꯧꯔꯤꯕ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯥꯎꯟ ꯁꯤꯁꯇꯦꯝ ꯑꯁꯤ ꯆꯥꯎꯈꯠꯄꯗꯨꯗ ꯈꯖꯤꯛꯇꯪ ꯋꯦꯌꯔꯒꯤ ꯉꯥꯛꯊꯣꯛꯄ ꯌꯥꯎꯔꯒꯗꯤ ꯏꯁꯩꯁꯤ ꯈꯖꯤꯛꯇꯪ ꯅꯨꯡꯉꯥꯏꯕꯒꯤ ꯐꯤꯕꯝ ꯑꯁꯤ ꯍꯟꯊꯒꯗ꯭ꯔꯥꯅ ꯈꯟꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯂꯩꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯃꯃꯥꯡꯒꯤ ꯃꯔꯨꯞꯁꯤꯡꯁꯤꯗ ꯑꯩꯅ ꯂꯣꯏꯁꯤꯟꯖꯔꯤ ꯗꯥꯏꯂꯣꯛ ꯈꯨꯗꯣꯡ ꯈꯨꯗꯣꯡ ꯇꯝꯖꯅꯕꯒꯤꯗꯃꯛꯇ ꯍꯣꯏ ꯍꯣꯏ ꯉꯥꯏꯔꯤ ꯗꯥꯏꯂꯣꯛꯁꯦ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯊꯥꯖꯔꯛꯀꯦ ꯁꯨꯝ ꯏꯁꯩ ꯍꯧꯔꯀꯥꯟꯗ ꯑꯣꯏꯅ ꯏꯁꯩ ꯃꯐꯝꯅꯤꯅ ꯏꯁꯩ ꯍꯧꯔꯀꯥꯟꯗ ꯌꯦꯡꯕꯗꯣ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯤ ꯈꯟꯖꯩꯀꯣ ꯃꯌꯥꯝ ꯏꯁꯩ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯇꯧꯔꯛꯑꯒꯦ ꯂꯥꯏꯔꯤꯛ ꯐꯅ ꯍꯧꯅ ꯌꯦꯡꯅꯔꯒ